ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡꯗ ꯗ꯭ꯔꯣꯟ ꯋꯥꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯨꯕ ꯐꯣꯔꯦꯅꯔ 7 NIAꯅ ꯐꯥꯒꯠꯂꯛꯄ ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯁꯦꯀꯨꯔꯤꯇꯤꯗ ꯍꯦꯟꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ 2023ꯒꯤ ꯃꯦꯒꯤ ꯊꯥꯗꯒꯤ ꯂꯩꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯈꯨꯠ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯤꯜꯂꯤ, ꯂꯈꯅꯧ ꯑꯃꯁꯨꯡ ꯀꯣꯜꯀꯇꯥꯗꯒꯤ NIAꯅ ꯑꯃꯦꯔꯤꯀꯥꯟ ꯅꯦꯁꯅꯦꯜ ꯑꯃ ꯌꯥꯎꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟ 6 ꯄꯨꯟꯅ ꯃꯤꯔꯩꯕꯥꯛ ꯃꯆꯥ 8 ꯐꯥꯒꯠꯄ ꯉꯝꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯤꯖꯣꯔꯥꯝ ꯐꯥꯎꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡꯗ ꯗ꯭ꯔꯣꯟ ꯋꯥꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯨꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ MLA ꯑꯃꯅꯁꯨ NIAꯅ ꯃꯤꯔꯩꯕꯥꯛ ꯃꯆꯥ 8 ꯏꯟꯗꯤꯌꯥꯒꯤ ꯏꯌꯔꯄꯣꯔꯠ 3ꯗꯒꯤ ꯐꯥꯔꯦ, ꯃꯈꯣꯏ 8ꯃꯛ ꯃꯤꯖꯣꯔꯥꯝ ꯐꯥꯎꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯊꯅꯤꯛ ꯑꯥꯔꯝꯁ ꯒ꯭ꯔꯨꯞꯁꯤꯡꯗ ꯗ꯭ꯔꯣꯟ ꯋꯥꯔꯐꯤꯌꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯨꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ-ꯔꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯛ ꯃꯃꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯔꯛꯇꯨꯅ NIAꯅ ꯃꯈꯣꯏ ꯐꯥꯕꯗ ꯔꯁꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯨꯔꯕ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯃꯗꯤ ꯖꯥꯃꯤꯡ ꯇꯨꯜꯁꯤꯡ ꯌꯨꯔꯣꯞꯇꯒꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯄꯤꯁꯤꯜꯂꯝꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯏꯟꯗꯤꯌꯥ-ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁꯦꯀꯨꯔꯤꯇꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯃꯥꯔꯆ 16ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯄꯇꯤꯌꯥꯂꯥ ꯍꯥꯎꯁ ꯀꯣꯔꯠꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ NIA ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯗꯤ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯅꯨꯃꯤꯠ 18ꯅꯤ ꯃꯥꯔꯆ 18 ꯐꯥꯎꯕ NIAꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯆꯪꯂꯛꯇꯨꯅ RAP (ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯑꯦꯔꯤꯌꯥ ꯄꯥꯔꯃꯤꯠ) ꯌꯥꯎꯗꯅ ꯃꯤꯖꯣꯔꯥꯝꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯈꯤꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯌꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ EAG (ꯏꯊꯅꯤꯛ ꯑꯥꯔꯝꯁ ꯒ꯭ꯔꯨꯞ)ꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯊꯅꯤꯛ ꯑꯥꯔꯝꯁ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯜꯐꯥ ꯑꯃꯁꯨꯡ NACNꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯜꯀꯇꯥ ꯏꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯔꯛꯄ ꯑꯃꯦꯔꯤꯀꯥꯟ ꯃꯦꯊ꯭ꯌꯨ ꯑꯥꯔꯣꯟ ꯑꯁꯤ ꯁꯣꯂꯤ (ꯁꯟ ꯑꯣꯐ ꯂꯤꯕꯔꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ) ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯂꯣꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤꯗꯤꯌꯥꯒꯤ ꯃꯤ ꯁꯥꯕꯇ ꯅꯠꯇꯅ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯜꯝ ꯃꯦꯀꯔꯁꯨ ꯁꯥꯏ ꯍꯥꯏꯔꯤ꯫ ꯑꯁꯦꯡꯕꯃꯛꯇꯤ 2011ꯗ ꯂꯤꯕꯤꯌꯟ ꯁꯤꯚꯤꯜ ꯋꯥꯔꯗ ꯃꯍꯥꯛ ꯌꯥꯎꯕ ꯊꯦꯡꯅꯈꯤ, ꯐꯥꯗꯨꯅ ꯖꯦꯜꯗ ꯐꯥꯎꯕ ꯂꯩꯈꯤ꯫ ꯃꯇꯨꯡꯗ ꯏꯔꯥꯛꯇ ISIS ꯇꯦꯔꯔ ꯀꯥꯡꯕꯨꯒ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯔꯝꯈꯤ, ꯁꯤꯔꯤꯌꯥꯒꯤ ꯑꯞꯔꯥꯏꯖꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ 2022ꯗꯒꯤ ꯔꯁꯤꯌꯥꯒꯤ ꯏꯟꯚꯦꯟꯁꯟꯒꯤ ꯃꯥꯌꯣꯛꯇ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡꯗ ꯂꯥꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤ꯫ 2011ꯗ ꯂꯤꯕꯤꯌꯟ ꯁꯤꯚꯤꯜ ꯋꯥꯔ ꯌꯥꯎꯕꯒꯤ ꯂꯝꯕꯤꯗ ꯃꯥꯎꯃꯥꯔꯒꯤ ꯒꯗꯐꯤ ꯔꯤꯖꯤꯝꯒꯤ ꯃꯥꯌꯣꯛꯇ ꯍꯧꯔꯤꯕ ꯔꯦꯕꯦꯜ ꯐꯣꯔꯁꯇ ꯌꯥꯎꯗꯨꯅ NLA (ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ)ꯗ ꯐꯣꯔꯦꯟ ꯐꯥꯏꯇꯔ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯈꯤ꯫ ꯀꯦꯁ ꯑꯁꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯋꯥꯐꯝꯁꯨ NIAꯒꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫